Irabot Foundation Manipuri Tarelak suba Loumeesingi Poinu Meepham Pangthokhre Loumee Chowkatana Kunai ama Chowkat Payaroi Department Loumeesingi damak table da tauba chair da tauba work damak field mamita hanba mathau tai haina Irabot Foundation Manipuri President Kunjamayum Gopen Luwang no Fongdorokli Wapamasing asi JM Manipur Dance Academy da Irabot Foundation Manipur na sinduna agro sustainability in Manipur haiba thimda pangthokpa tarelak suba Loumeesingi Poinu Meepham da saruk yaduna fongdokibani thoram aduda Manipur linga ki agriculture director Peter Salam Department of Veterinary and Animal Husbandry Service ki director Dr. R.K. Khogendrajit amadi Manipur linga ki environment and climate change ki director Dr. T.S. Brajakumar na matang sina thoram mapu Sing Oina Sarukyaki Irabot Foundation Manipur ki President Makha Taraduna Haikibada Labukta Kumduna Pothok Puthok Liba Simi Khudingmak Real Scientist ni Loumeesing asi Miyoi Bagi Thawai ni Loumee Simi Singna Chawkhat Laba Matamda Khunai asi Chawkhat Kadawribani Loumee Chawkhatana Khunai ama Chawkhat Pa Yaroi Haiki amadi Department na Loumeesingi damak table da tauba chair da tauba work tumak field da mami tahan ba changi haiki mahang Makha takibada kum amagi lau singu mahi marong lokpa loiraga kum amagi lau singu sinthada Nakiba awanungai kaya adu khana nainaba Meepham amani hairaduna tungi lambida chinjakta mipal tangdaba pukai chona isagi pothoktana maningtamna jajaba khunai ama oina lainaba hona se haike manaba khunai ama oijaba iromdom hingjaba ngamba niraga sangdaba society ma kramain tawna bul tawgadage habidugi sakadage habidugi yamna samba mingthonba platform ama khari Poinu Meepham Loumeesingi Poinu Meepham sida koina lawriba perum kanda koina warep adum lawe warep singaso koina India ki Prime Minister aduga Manipur ki Governor matam ki matungina lakpa Chief Minister aduga Commissioner Director singda koi